ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯡꯐꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦꯝ ꯂꯨꯋꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯇꯣꯝꯊꯤꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯔꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯣꯡꯕꯥꯟ ꯃꯆꯥꯗꯨꯗ ꯏꯁꯤꯠꯂꯤ꯫ ꯇꯣꯟꯗꯣꯟꯕꯅ, "ꯏꯗꯥ, ꯏꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯤ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯤ ꯁꯤꯠꯂ ꯁꯨꯡꯍꯟ ꯍꯟꯊꯗꯦꯗ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯈꯗꯥꯡꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯏꯊꯟꯗꯅ ꯁꯤꯠꯂꯒ ꯀꯥꯏꯗ ꯍꯟꯊꯗꯣꯏꯅꯣ? ꯍꯣꯔꯦꯟ ꯉꯥꯗꯤ ꯑꯆꯧꯕ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯇꯥꯎ ꯅꯪꯅ ꯅꯁꯥ ꯈꯔ ꯐꯩꯅ ꯇꯧꯕꯅꯤ, ꯑꯩꯗꯤ ꯌꯥꯡꯁꯦ ꯈꯔ ꯀꯪꯕꯁꯤꯗ ꯋꯥꯏꯅ ꯇꯧꯕꯅꯦꯕ." "ꯅꯌꯥꯡ ꯀꯪꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯆꯥꯛꯀꯗꯤ ꯄꯨꯈꯝ ꯑꯅꯤ ꯆꯥꯏꯅꯦ." "ꯆꯥꯕꯁꯤꯅ ꯄꯥꯡꯒꯜꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏꯕꯗꯨ ꯇꯣꯟꯗꯣꯟꯕꯅ ꯎꯔꯗꯨꯅ, "ꯍꯩ ꯅꯨꯄꯥ, ꯑꯁꯤꯕꯨ ꯂꯩꯁꯤꯂꯦꯝꯕꯤ ꯅꯠꯇ꯭ꯔꯣ?" "ꯑꯥꯏ, ꯃꯥꯅꯤꯅꯦ." ꯇꯣꯟꯗꯣꯟꯕꯅ, "ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯨꯠꯇ ꯅꯥꯜꯂꯤꯅꯦ. ꯑꯩꯅ ꯃꯥ ꯂꯨꯝꯃꯤꯀꯥꯟꯗ ꯅꯨꯄꯤ ꯑꯃꯇꯁꯨ ꯀꯣꯏꯍꯧꯗꯦ. ꯑꯩꯕꯨ ꯀꯥꯞ ꯇꯥꯗꯣꯏꯔ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯌꯦꯡꯉꯣ, ꯃꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯤ ꯀꯣꯏꯔꯤꯁꯦ, ꯅꯪꯒꯨꯝꯕ ꯅꯠꯇꯦ." ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯂꯩꯆꯤꯂꯦꯝꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯇꯣꯝꯊꯤꯜ ꯍꯣꯏꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯇꯣꯝꯊꯤꯜꯅ, "ꯂꯩꯆꯤ, ꯀꯣꯂꯦꯖ ꯍꯜꯂꯛꯏꯔꯣ?" "ꯑꯍꯣꯏ." ꯇꯣꯟꯗꯣꯟꯕꯅ, "ꯑꯗꯣ ꯂꯩꯆꯤ, ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯦ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤ." ꯇꯣꯝꯊꯤꯜ ꯇꯣꯟꯗꯣꯟꯕꯗ ꯀꯔꯤꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ꯫ "ꯀꯔꯤ? ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯕ, ꯄꯨꯟꯁꯤꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇꯕ ꯅꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ, ꯈꯪꯉꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯆꯤꯂꯦꯝꯕꯤ ꯁꯥꯎꯅ ꯆꯠꯈꯤ꯫ ꯇꯣꯝꯊꯤꯜ ꯇꯣꯟꯗꯣꯟꯕꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, "ꯀꯔꯤ ꯇꯧꯕꯒꯤ ꯍꯥꯏꯔꯤꯅꯣ? ꯑꯁ, ꯅꯪꯅ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤ ꯐꯔꯤꯗꯤ ꯈꯟꯗꯦ. ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯇꯅ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯊꯃꯣꯏꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯒ ꯂꯩꯔꯣ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯍꯥꯎ ꯃꯆꯥ ꯅꯨꯄꯥ ꯇꯣꯝꯊꯤꯜꯕꯨ ꯀꯧꯁꯤꯟꯗꯨꯅ, "ꯏꯃꯥꯒꯤ ꯇꯣꯝꯊꯤꯜ, ꯇꯣꯝꯊꯤꯜ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ." ꯇꯣꯝꯊꯤꯜ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ. ꯏꯃꯥꯅ ꯁꯣꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯤ. ꯅꯄꯥꯗꯨꯗꯪ ꯂꯩꯔꯝꯃꯕꯗꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯔꯝꯒꯅꯤ." "ꯏꯃꯥ, ꯅꯆꯥ ꯀꯩꯁꯨ ꯋꯥꯗꯦ. ꯏꯃꯥ ꯍꯣꯏꯅ ꯁꯣꯜꯂꯛꯑꯕ ꯃꯇꯝꯗ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯏꯃꯥ? ꯑꯗꯣ ꯏꯃꯥ, ꯍꯌꯦꯡ ꯏꯇꯥꯎ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯝꯃ ꯊꯦꯝꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛ ꯆꯠꯇꯣꯔꯕꯅꯦ. ꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯨ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯗꯣꯏꯅꯦ." ꯂꯩꯍꯥꯎ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯃꯆꯥꯕꯨ ꯌꯦꯡꯖꯩ꯫ "ꯑꯦ ꯏꯃꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯏꯃꯥꯅ ꯀꯞꯄꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯊꯩ ꯏꯃꯥ." "ꯀꯞꯄꯔꯣꯏ, ꯀꯞꯄꯔꯣꯏ, ꯏꯃꯥ ꯀꯞꯄꯔꯣꯏ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯆꯤꯂꯦꯝꯕꯤ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯇꯣꯝꯕꯤꯅ, "ꯏꯆꯦ, ꯗꯥ ꯇꯣꯝꯊꯤꯜꯅ ꯏꯆꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤꯕꯣ." "ꯆꯠꯂꯣꯍꯦ, ꯇꯥꯅꯤꯡꯗꯦ. ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯑꯦ, ꯃꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯟꯖꯔꯤꯗꯨꯗꯤ. ꯅꯤꯁꯥ ꯍꯥꯏꯔꯦ ꯆꯥꯕꯁꯨ ꯅꯠꯇꯦ. ꯏꯆꯦꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯗꯥ ꯇꯣꯝꯊꯤꯜ ꯌꯥꯝꯅ ꯐꯩ. ꯑꯉꯥꯡ ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯑꯅꯨ. ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯁꯨ ꯆꯠꯂꯣ." ꯀꯣꯂꯦꯖꯇꯅ ꯂꯣꯌꯥ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯦꯛꯁꯅ, "ꯏꯇꯥꯎ ꯂꯣꯌꯥ, ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯌꯥꯅꯣ? ꯀꯣꯂꯦꯖꯇꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯁꯨ ꯀꯣꯏꯁꯤꯜꯂꯤ." "5ꯅꯤ." ꯗꯣꯅꯦꯜꯅ, "ꯍꯥꯏꯐꯦꯠꯇꯤ ꯌꯥꯝꯃꯤꯅꯦ. ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯈꯔ ꯉꯥꯎꯗꯅ ꯀꯔꯝ ꯀꯥꯟ ꯉꯥꯎꯒꯅꯤ?" ꯃꯦꯛꯁꯅ, "ꯑꯩꯈꯣꯏꯅꯗꯤ ꯏꯇꯥꯎ ꯍꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯍꯣꯠꯅꯕꯤꯌꯨ, ꯍꯣꯠꯅꯕꯤꯌꯨ." ꯂꯣꯌꯥ ꯂꯩꯆꯤꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯗꯣꯅꯦꯜꯅ, "ꯃꯤ ꯑꯃꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯝꯅꯤ." "ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯦ. ꯑꯩꯈꯣꯏꯔꯣꯝꯒꯤ ꯒꯥꯔꯤ ꯉꯥꯏꯕꯗ ꯊꯦꯡꯈ꯭ꯔꯤꯅꯦ." ꯃꯦꯛꯁꯅ, "ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ. ꯀ꯭ꯂꯥꯁꯁꯨ ꯍꯧꯗꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯛꯁ ꯑꯃꯗꯤ ꯗꯣꯅꯦꯜ ꯆꯠꯈꯤ꯫ ꯂꯣꯌꯥꯅ, "ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ?" "ꯏꯔꯣꯝꯕ ꯆꯥꯔꯦ."
ꯂꯣꯌꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯂꯣꯌꯥ ꯂꯥꯛꯏꯕ ꯀꯣꯜ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯀꯛꯊꯠꯂꯤ ꯀꯅꯥꯒꯤ ꯀꯣꯜꯅ ꯂꯥꯛꯏꯗꯨꯕꯣ ꯏꯃꯥꯟꯅꯕꯒꯤꯅꯤ ꯀꯣꯜꯗꯨ ꯑꯃꯨꯛ ꯂꯥꯛꯏ ꯂꯣꯌꯥ ꯂꯩꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯒ ꯈꯔ ꯂꯥꯞꯅ ꯊꯣꯛꯑꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯣꯟꯁꯦ ꯆꯀꯠ ꯆꯀꯠ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯂꯥꯛꯏꯕ ꯀꯣꯜ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ ꯗꯥ ꯂꯣꯌꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩ ꯍꯧꯖꯤꯛꯅꯦ ꯌꯨꯝ ꯄꯥꯟꯕ ꯉꯝꯈꯤꯔꯣꯏ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯇꯧꯔ ꯍꯤꯡꯗꯧꯔꯤꯒꯦ ꯗꯥ ꯂꯣꯌꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯍꯥꯏꯗꯨꯕꯨ ꯅꯪꯕꯨ ꯂꯨꯍꯣꯡꯉꯕꯣ ꯅꯪꯒꯤ ꯅꯈꯨꯠ ꯆꯟꯕ ꯂꯣꯏꯔꯒ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯀꯣꯂꯦꯖꯇ ꯂꯩ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯄꯤꯈꯤ ꯂꯣꯌꯥ ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯎ ꯌꯥꯗꯦ ꯏꯃꯥꯟꯅꯕ ꯑꯃꯒꯅꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯨꯕꯅꯤ ꯁꯥꯎꯗꯦꯗ ꯑꯗꯣ ꯀ꯭ꯂꯥꯁꯇꯣ ꯍꯧꯗꯧꯔꯦ ꯆꯪꯉꯁꯦ ꯁꯣꯝꯗꯅ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯇꯣꯝꯊꯤꯜ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯇꯣꯟꯗꯣꯟꯕ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ ꯊꯕꯛ ꯁꯨꯕꯁꯤꯁꯨ ꯋꯥꯏꯅꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨ ꯇꯥꯔꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯋꯥꯗꯅ ꯄꯩꯁꯥ ꯐꯪꯕ ꯌꯥꯕ꯭ꯔꯣ ꯇꯣꯟꯗꯣꯟꯕꯅ ꯃꯥꯃ ꯄꯩꯁꯥꯁꯤꯅ ꯋꯥꯍꯟꯕꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯎꯗ ꯋꯥꯗ ꯄꯥꯜꯂꯝꯕ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯛꯏ ꯋꯥꯁꯤꯗꯤ ꯅꯈꯣꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤꯅꯦ ꯊꯕꯛ ꯁꯨꯔꯛꯄ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯗ ꯁꯨꯔꯛꯏꯁꯦ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯏꯆꯥ ꯁꯦꯝꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯁꯨꯔꯛꯏꯁꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯗꯨ ꯈꯔ ꯀꯦꯅ ꯌꯣꯛꯎꯔꯦ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯪꯍꯟꯗꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯑꯋꯥꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯄꯤꯌꯨ 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 ꯑꯁꯤꯅ ꯑꯝꯇꯣꯏꯕ ꯌꯥꯗ꯭ꯔꯒꯅ ꯊꯨꯒꯥꯏꯔꯒꯦ ꯌꯥꯟꯈꯥꯏꯔꯒꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯇꯣꯝꯊꯤꯟꯅ ꯃꯥꯃꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯨꯄꯤꯒ ꯊꯤꯗꯧꯕ ꯇꯜꯂꯦꯗ ꯇꯣꯟꯗꯣꯟꯕꯅ ꯅꯨꯄꯤꯅ ꯌꯥꯔꯛꯇꯕꯒꯤꯅꯤꯗꯤ ꯍꯥꯏꯅꯤꯡꯗꯦ ꯅꯨꯄꯤ ꯊꯤꯕ ꯇꯜꯂꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯨꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯣꯌꯥꯒꯤ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯂꯣꯌꯥ ꯃꯦꯁꯦꯖ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯍꯥꯛꯀ ꯍꯥꯟꯅ ꯈꯪꯅꯔꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯦꯁꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯀꯣꯜ ꯇꯧꯔꯛꯀꯗꯕꯁꯨ ꯅꯪꯅ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯄꯤꯔꯦ ꯅꯪꯅ ꯉꯁꯤ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯆꯩꯅꯥ ꯑꯁꯤ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯂꯣꯌꯥ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯀꯔꯝꯕꯒꯤ ꯃꯦꯁꯦꯖꯅꯣ ꯁꯤꯅ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯗ ꯑꯩ ꯇꯧꯔꯤꯁꯤ ꯋꯥꯅꯒ ꯋꯥꯕꯅꯤ ꯀꯟꯅꯗꯤ ꯍꯦꯛꯇ ꯇꯨꯝꯈꯤ ꯁꯣꯝꯗꯅ ꯇꯣꯝꯊꯤꯜ ꯃꯃꯥ ꯂꯩꯍꯥꯎꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯣꯝꯊꯤꯜꯁꯨ ꯃꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯝꯅ ꯅꯝꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯏꯃꯥ ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤꯅꯦ ꯏꯃꯥ ꯏꯃꯧꯀꯥꯗꯣ ꯎꯅꯤꯡꯉꯛꯑꯦꯅꯦꯍꯦ ꯏꯃꯥ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯤꯗ ꯅꯪꯕꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯑꯃꯗꯤ ꯂꯩ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯏꯃꯥ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩꯔꯝꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯥꯃ ꯊꯝꯕꯣꯜꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯃꯆꯥꯅꯨꯄꯤꯗꯤ ꯑꯅꯤ ꯂꯩꯗꯥꯏꯅꯦ ꯅꯪꯅ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯉꯛꯇꯣꯔꯤ ꯑꯩꯗꯤ ꯇꯨꯝꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯜ ꯇꯨꯝꯕ ꯆꯪꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯩꯆꯤꯂꯦꯝꯕꯤ ꯑꯃꯗꯤ ꯂꯣꯌꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯨꯅ ꯑꯔꯣꯟꯕ ꯃꯔꯤ ꯐꯥꯎ ꯊꯝꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯩꯆꯤꯂꯦꯝꯕꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯂꯣꯌꯥꯅ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯏꯆꯦ ꯅꯪ ꯍꯟꯗꯛꯇꯤ ꯅꯁꯛꯀꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯄꯤꯌꯥꯏꯅꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯏꯃꯥ ꯏꯆꯦꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯝꯃꯤꯅꯦ ꯍꯣꯏꯅꯦ ꯍꯟꯗꯛꯇꯤ ꯅꯆꯦꯁꯤ ꯃꯃꯥꯏ ꯃꯃꯤꯠꯀꯁꯤ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯃꯥ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯦ ꯗꯣꯛꯇꯔꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯅꯤꯗ ꯏꯃꯥ ꯀꯣꯛ ꯈꯔ ꯆꯤꯛꯄꯒꯤꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯅꯣꯔꯣꯛꯀꯤ ꯄꯨꯟꯁꯤꯅꯤ ꯑꯣꯏꯗꯣꯏꯁꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯂꯤꯆꯠ ꯁꯥꯖꯠ ꯐꯖꯅ ꯆꯠꯂꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯄꯥ ꯑꯁꯤꯅ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯅꯄꯥ ꯑꯁꯤ ꯅꯣꯡꯃꯇꯁꯨ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ ꯑꯗꯨꯅ ꯅꯈꯣꯏ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯅꯕꯗꯤ ꯇꯧꯒꯅꯨꯀꯣ
ꯂꯩꯁꯤ ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯃꯔꯥ ꯆꯦꯟꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯟꯖꯩ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤ ꯂꯩꯁꯤ ꯂꯦꯝꯕꯤ ꯂꯣꯌꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤꯗ ꯃꯅꯥꯎꯅꯨꯄꯤꯅ ꯃꯆꯦꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯇꯣꯏꯅ ꯍꯪꯖꯔꯛꯏ꯫ ꯂꯩꯁꯤ ꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯣꯠꯁꯤꯟꯕ ꯉꯝꯗꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯇꯣꯝꯕꯤ ꯃꯆꯦꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯆꯦꯅ ꯀꯞꯄ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯁꯨ "ꯏꯆꯦ, ꯗꯥ ꯂꯣꯌꯥꯗꯣ ꯐꯪꯅꯕ ꯊꯤꯁꯦ. ꯑꯩꯈꯣꯏꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ." ꯂꯩꯁꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯂꯣꯌꯥꯕꯨ ꯊꯤ꯫ ꯂꯣꯌꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯈꯪꯂꯁꯨ ꯃꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯑꯅꯥꯕ ꯑꯃꯒꯤ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯨ ꯁꯣꯜꯂꯣꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗꯁꯨ ꯇꯣꯝꯊꯤꯜꯅ ꯂꯩꯁꯤ ꯂꯦꯝꯕꯤꯕꯨ ꯂꯨꯝꯖꯕꯗꯤ ꯂꯦꯞꯆꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯤ ꯂꯦꯝꯕꯤ ꯃꯃꯥ ꯃꯄꯥ ꯃꯅꯥꯎꯅꯨꯄꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯣꯝꯗ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯏꯃꯥ, ꯕꯕꯥ, ꯅꯆꯥ ꯑꯩꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕ ꯇꯥꯔꯦꯗꯣ꯫ ꯏꯃꯥ, ꯕꯕꯥ, ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯅꯆꯥ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯏꯆꯦꯒꯤ ꯇꯣꯝꯕꯤ, ꯅꯪꯗꯤ ꯏꯆꯦꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯇꯥꯗꯕ ꯑꯣꯏꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯆꯤ ꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯇꯨꯔꯦꯜꯂꯣꯝꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯜꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯍꯜꯂꯛꯄ ꯑꯗꯨ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯍꯥꯗꯨꯅ ꯊꯕꯛ ꯂꯥꯛꯑꯝꯃꯗꯤ ꯑꯩꯁꯦ ꯏꯊꯟꯇ ꯍꯜꯂꯛꯑꯁꯤ ꯍꯜꯂꯛꯑꯝꯃꯣꯏꯕ꯫ ꯇꯣꯝꯊꯤꯟ ꯈꯔ ꯂꯥꯞꯅ ꯂꯩꯆꯤ ꯂꯦꯝꯕꯤꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯒꯗꯣꯏꯒꯤ ꯇꯧꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯂꯩꯆꯤ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯗꯨꯅ ꯃꯈꯥꯗ ꯆꯤꯡꯊꯩ꯫ "ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯐꯥꯔꯤꯁꯦ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ! ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ! ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ! ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ!" ꯇꯣꯝꯊꯤꯟ ꯂꯩꯆꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤ ꯂꯦꯝꯕꯤ, ꯅꯪ ꯀꯩꯗꯧꯔꯒꯦ? "ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯀꯜꯂꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ! ꯑꯩꯕꯨ ꯈꯟꯕꯤꯒꯅꯨ! ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯈꯥꯝꯃꯤꯅꯣ? ꯁꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ!" ꯃꯗꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯣꯡꯊꯒꯦ ꯇꯧꯏ꯫ ꯇꯣꯝꯊꯤꯟ ꯂꯩꯆꯤ ꯂꯦꯝꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯂꯩꯁꯤ ꯂꯦꯝꯕꯤ, ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ꯫ "ꯂꯩꯑꯣꯏꯅ ꯁꯥꯠꯂꯁꯨ ꯂꯥꯏꯗ ꯀꯠꯄ ꯌꯥꯗ꯭ꯔꯕꯤ ꯂꯩꯕꯥꯟ ꯆꯜꯂꯕꯤꯅꯦ." ꯂꯩꯁꯤ ꯂꯦꯝꯕꯤ, ꯇꯣꯝꯊꯤꯟ ꯂꯩꯆꯤ ꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯇꯣꯝꯊꯤꯟ, ꯑꯩꯕꯨ ꯈꯥꯝꯒꯅꯨ. ꯑꯩ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. ꯑꯩꯕꯨ ꯈꯥꯝꯒꯅꯨ." ꯂꯩꯁꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯅꯦ ꯑꯗꯨꯅ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯋꯥ ꯑꯁꯤꯃꯇꯪ ꯅꯪ ꯇꯥꯕꯤꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ. ꯅꯪꯅ ꯂꯩꯃꯟ ꯆꯠꯂꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯅꯪꯅ ꯈꯪꯕꯤꯌꯨ. ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ." "ꯇꯣꯝꯊꯤꯟ, ꯃꯗꯨ ꯌꯥꯔꯣꯏ. ꯃꯗꯨ ꯌꯥꯔꯣꯏꯌꯦ. ꯑꯩꯗꯤ ꯂꯩꯕꯥꯟ ꯆꯜꯂꯕꯤꯅꯦ." ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯅꯨ. ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯪ ꯈꯪꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯀꯞꯄꯤ꯫ ꯂꯩꯆꯤ ꯂꯦꯝꯕꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯀꯞꯆꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ: "ꯅꯪ ꯑꯩꯕꯨ ꯍꯌꯦꯡꯋꯥꯏ..." ꯇꯣꯝꯊꯤꯟ ꯂꯩꯆꯤ ꯂꯦꯝꯕꯤꯒꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯈꯪꯕ ꯑꯣꯏꯁꯅꯨ. ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯃꯔꯝꯗ ꯄꯟꯗꯨꯅ ꯍꯥꯏꯔꯣꯏ." ꯇꯣꯝꯊꯤꯟ ꯂꯩꯆꯤ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ "ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ. "ꯀꯥꯏꯗꯅꯣ?" ꯑꯩꯈꯣꯏ ꯌꯨꯝꯗ. ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯕꯨ ꯊꯝꯂꯝꯗꯨꯅ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ." ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯄꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯌꯨꯝꯗꯗꯤ ꯃꯆꯥꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯤ꯫ ꯇꯣꯝꯕꯤꯅꯁꯨ ꯃꯆꯦꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯂꯣꯏꯅ ꯍꯥꯏꯔꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯕꯨ ꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯋꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯗ ꯑꯍꯜ ꯈꯔ ꯆꯪꯂꯛꯏ꯫ ꯂꯩꯆꯤ ꯂꯦꯝꯕꯤꯒꯤ ꯃꯄꯥ ꯊꯝꯕꯣꯜꯅ ꯈꯨꯔꯥꯊꯣꯏꯕ ꯍꯣꯏꯅꯤꯅꯦ. "ꯍꯥꯏ ꯃꯃꯥ, ꯅꯣꯏꯕꯨ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎꯅꯦ." ꯊꯣꯏꯕꯅ "ꯂꯩꯆꯤ ꯂꯦꯝꯕꯤꯕꯨ ꯇꯣꯝꯊꯤꯟꯅ ꯆꯦꯜꯂꯛꯑꯦ ꯍꯥꯏꯗꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯏꯕꯅꯤ." ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯁꯨ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯅꯨꯃꯤꯠ ꯊꯨꯅ ꯂꯦꯞꯅꯈꯤ꯫ ꯇꯣꯟꯗꯣꯟꯕꯅ "ꯏꯇꯥ, ꯑꯩꯗꯤ ꯌꯥꯝ ꯉꯛꯏꯅꯦ.
ꯂꯩꯆꯤꯂꯦꯝꯕꯤꯁꯤꯕꯨ ꯅꯪꯅ ꯀꯃꯥꯏ ꯆꯤꯜꯂꯛꯏꯅꯣ? ꯅꯪꯉꯣꯟꯗꯁꯨ ꯊꯤꯅ ꯑꯗꯨꯝ ꯆꯨꯖꯕꯤꯔꯤꯕ? ꯑꯩꯅ ꯅꯨꯡꯁꯤꯃꯟꯗꯅꯅꯦ ꯐꯥꯔ ꯂꯧꯔꯤꯅꯤ. ꯅꯪꯁꯨ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯗꯤ ꯍꯦꯛꯇ ꯐꯥꯖꯤꯜꯂꯨ. ꯑꯩꯁꯨ ꯐꯥꯗ ꯌꯥꯗ꯭ꯔꯦ. ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯂꯩꯆꯤꯂꯦꯝꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯂꯩꯆꯤꯂꯦꯝꯕꯤ ꯃꯅꯦꯝꯄꯣꯛꯄꯨꯁꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ. ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕꯤ ꯃꯥꯅꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯗꯧꯅ ꯂꯨꯅ ꯇꯧꯖꯩ. ꯇꯣꯝꯊꯤꯜ ꯂꯩꯆꯤꯂꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯕꯨꯗꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ. ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯆꯩꯕ ꯌꯥꯗꯦ. ꯏꯁ ꯑꯁꯦꯡꯕꯅꯤ. ꯑꯗꯣ ꯆꯥ ꯑꯝꯇꯗꯤ ꯂꯣꯜꯂꯛꯄ ꯌꯥꯕꯅꯤꯁꯦ. ꯍꯣꯏ ꯂꯣꯜꯂꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯆꯤꯂꯦꯝꯕꯤ ꯆꯥ ꯂꯣꯟꯕ ꯆꯠꯈꯤ. ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯐꯣꯟ ꯑꯗꯨꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯂꯥꯛꯏ. ꯂꯥꯛꯏꯕ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯇꯣꯝꯊꯤꯜꯅ ꯍꯜꯂꯣ, ꯀꯅꯥ? ꯑꯩ ꯂꯣꯌꯥ. ꯂꯣꯌꯥ ꯍꯥꯏꯔꯛꯄꯗꯨ ꯇꯣꯝꯊꯤꯜ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯊꯛꯊꯪꯅꯤ. ꯂꯣꯌꯥ ꯌꯥꯝ ꯀꯥꯛꯅ ꯁꯣꯝꯁꯦ ꯑꯩꯒꯤ ꯐꯤꯃꯟ ꯁꯦꯠꯄ ꯅꯨꯄꯥꯗꯨꯔꯣ? ꯅꯆꯟ ꯅꯆꯦꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯁꯥ! ꯑꯩ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯖꯔꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯀꯛꯈꯤ. ꯇꯣꯝꯊꯤꯜ ꯋꯥꯆꯞ ꯑꯗꯨꯗ ꯊꯥꯔꯛꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯃꯤꯠ ꯉꯥꯡꯁꯛ ꯉꯥꯡꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯝꯆꯠ! ꯇꯥꯟꯖꯥꯁꯤꯗ ꯂꯩꯆꯤꯂꯦꯝꯕꯤ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨꯁꯨ ꯏꯀꯥꯏꯕ ꯅꯪꯗꯧꯔꯦ. ꯇꯣꯝꯊꯤꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯅꯣ? ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯞꯀꯅꯤ. ꯑꯩ ꯋꯥꯍꯩꯁꯦ, ꯅꯨꯄꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯃꯍꯥꯎꯁꯦ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯐꯩ. ꯄꯩꯁꯥ ꯄꯥꯏꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯅꯪꯁꯨ ꯊꯧꯅꯥ ꯂꯩꯌꯨ. ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯜ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ. ꯂꯩꯆꯤꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯊꯦꯡꯅꯔꯒꯦ ꯈꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯏꯕ ꯑꯃ ꯂꯩ. ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ. ꯃꯈꯣꯏꯅ ꯐꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯛꯏ. ꯂꯩꯆꯤꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯩ. ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ. ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ. ꯀꯞꯀꯅꯨꯁꯦ. ꯂꯣꯌꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ. ꯂꯣꯌꯥꯒꯤ ꯃꯃꯥ ꯄꯨꯂꯤꯁ ꯒꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯖꯩ. ꯂꯣꯌꯥꯒꯤ ꯃꯃꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ. ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤ. ꯂꯣꯌꯥꯒꯤ ꯃꯃꯥ ꯑꯗꯨ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯀꯞꯂꯤ. ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯕ? ꯄꯨꯂꯤꯁ ꯈꯔꯅ ꯂꯣꯌꯥꯕꯨ ꯏꯃꯨꯡꯗꯒꯤ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯂꯣꯌꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯨꯝꯕ ꯏꯆꯥ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ. ꯅꯪ ꯑꯃ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯁꯤ ꯂꯩꯈꯥ ꯇꯥꯔꯦꯗꯅ. ꯂꯣꯌꯥꯁꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ. ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯣꯌꯥꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯂꯩꯆꯤꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ.